ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯂꯩꯁꯥꯕꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯩꯀꯠꯅꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯀꯨꯇꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01 AG0584 ꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯝꯕꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯣꯛꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 4:50 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯝꯕꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯝꯕꯣꯟ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯗꯨ ꯅꯝꯕꯣꯟ ꯁꯥꯕꯜ ꯂꯩꯀꯥꯏꯗꯒꯤ ꯑꯍꯩꯕꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯆꯍꯤ 23 ꯑꯄꯣꯛꯄ ꯑꯍꯩꯕꯝ ꯄ꯭ꯔꯤꯌꯣ ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯍꯩꯕꯝ ꯊꯣꯏꯁꯅꯥ ꯆꯍꯤ 1ꯒ ꯊꯥ 6 ꯑꯄꯣꯛꯄ ꯅꯤꯡꯊꯦꯝꯕ ꯀꯧꯏ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯇꯦꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯟꯅꯒꯨꯝꯅ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯒ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯇꯥꯡ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯂꯥꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯨꯀꯤ MLA 10 ꯈꯨꯗꯛꯇ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯄꯥꯟꯗꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯇꯦꯁꯠ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯖꯅꯤꯇꯤ ꯗꯣꯟꯒꯤ ꯌꯀꯥ ꯌꯦꯡꯅꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅꯕ ꯇꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯒꯤ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯍꯥꯏꯈꯤ ꯃꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯥꯛꯂꯤꯕ ꯇꯥꯡ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯎꯠꯂꯁꯤ ꯍꯥꯏꯈꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃꯗꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯔꯛꯂꯤ ꯁ꯭ꯄꯤꯀꯔ ꯇꯤ ꯍꯩꯆ ꯁꯩꯇ꯭ꯔꯕꯇ꯭ꯔ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒ BJPꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯗꯦꯜꯂꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯇꯤ ꯍꯩꯆ ꯁꯩꯇ꯭ꯔꯕꯇ꯭ꯔ ꯁꯤꯡꯍ ꯑꯃꯗꯤ ꯋꯥꯏ ꯈꯦꯝꯆꯥꯟ ꯁꯤꯡꯍꯒ BJP ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ BN ꯁꯟꯇꯣꯁꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ BJP ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLAꯁꯤꯡꯒ ꯁ꯭ꯄꯤꯀꯔ ꯇꯤ ꯍꯩꯆ ꯁꯩꯇ꯭ꯔꯕꯇ꯭ꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯀꯣꯇꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯒꯤ ꯌꯦꯡꯂꯒ ꯍꯥꯡꯗꯣꯛꯄꯤꯅꯕ ꯃꯤꯅꯤꯁꯇꯔ ꯀꯥꯁꯤꯝ ꯕꯥꯁꯨꯝꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯇꯣꯡꯕꯤꯅꯕ ꯊꯣꯔꯛꯇꯕꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯒꯅꯤ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯁ ꯁꯥꯔꯚꯤꯁ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠ ꯂꯪꯈꯠꯅꯕ ꯃꯇꯝ ꯁꯦꯟꯇ꯭ꯔꯦꯜꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯅ ꯁꯦꯝꯗꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯂꯪꯈꯠꯅꯕ ꯃꯇꯝ ꯁꯦꯟꯇ꯭ꯔꯦꯜꯅ ꯃꯊꯪ ꯆꯍꯤ 2025ꯀꯤ ꯃꯦ ꯇꯥꯡ 10 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟ ꯑꯃ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯅ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯖꯨꯟ ꯇꯥꯡ 4ꯗ ꯁꯦꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ